ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯏꯁꯥꯃꯛꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯣꯠ ꯃꯅꯨꯡꯗꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯊꯤꯡꯕ ꯂꯩꯔꯒꯁꯨ IDPꯁꯤꯡꯒꯤ ꯑꯊꯤꯡꯕ ꯂꯩꯔꯒꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯈꯥꯗ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯇ ꯎꯠꯂꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡ ꯑꯃꯗꯤ ꯌꯦꯡꯕ ꯂꯥꯛꯏꯕ ꯑꯣꯗꯤꯌꯟꯁꯁꯤꯡ ꯃꯤ ꯀꯌꯥꯝ ꯇꯤꯜꯂꯤ ꯑꯃꯗꯤ ꯀꯔꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯄꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯄꯕ꯭ꯂꯤꯛꯁꯤꯡꯒꯤ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯒꯦ ꯍꯥꯏꯕꯒꯤ ꯌꯥꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯗ ꯐꯨꯔꯛꯄꯒꯤ ꯏꯁꯨ ꯀꯌా ꯑꯃ ꯂꯩꯔꯤꯕꯁꯤ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯇ ꯑꯩꯈꯣꯏ ꯖꯒꯣꯏ ꯑꯃꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯀꯌꯥ ꯑꯃ ꯎꯠꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯤꯝꯗ ꯄꯕ꯭ꯂꯤꯛꯇꯒꯤ ꯂꯥꯛꯏꯕ ꯏꯁꯨꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯒ ꯎꯠꯂꯤꯕ ꯑꯃꯗꯤ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯑꯣꯗꯤꯌꯟꯁꯁꯤꯡ ꯃꯤ ꯀꯌꯥꯝ ꯇꯤꯜꯂꯤ ꯑꯃꯗꯤ ꯄꯕ꯭ꯂꯤꯛꯀꯤ इशूजे नाथैरगा क्याम लेरी हाइबदु अई अमुक्ता अई म्यामदा खंगनजरके नॉर्थ ईस्ट विंडोगी माइकैदगी म्यामदा यंगनजरके अईगी मांगदा लैबा सि अखोई येंगबा लाक्पिरिबा म्याम सिंगनि अरोइबु निमिनिना ngasiदी ममांगदा अखोई मी कुन कुंथ्रा मुक्तंग येंगागसु अरोइबु निमिसिदी मी खरा यामना लाए अदुगा हौजिकसि स्टेजता अखोई हांगा फिबमदा लैरी program utkhaba matung atopa anoba program ama tholoktribagi gap haijaba tare aduni hujik leiribase aduduga naigi nakanda leiriba sinjena koigi yengba lakpiriba mayam amadi duty dabiriba police personnel sing amadi ngasidi police tagi yengba lakpiba public na yami haijaba tare ngarang makta so koi kumalampak ta pangthokiba isai da su mamang da ko sangai festival yengba laktraga jo concert tadi nupi nupa खाक्तना अयाम लाई हाइजब तारे अदो सिगी मखा ताबो जोइ म्याम उच्चरके अदुगा मखा ताना अमु म्याम मिन तामिनसि तामिनगिसि